Hi guys, Sanami Sinamia Mutaram Nuksari. Video si comment section dagi lokatsage. Comment section da asum na habiri. Bro, stock market sanabada phone ga laptop ka Khetnaba gi amuta video sembiru haidana comment tawbirakpani. Hariba asigi matangda mayam punna taminase. Phone da stress sanabaga laptop da stress sanabaga Khetnaba laktri mamangda Sanagadibe Kusanasi, Karima Sana no Hivasima, Akoina Kangdaba Yaroi. Aina Sana debe Kusana de Gimatungina, Aigi Polam, Aina Sanga da Basing, Langsan Bama, Matoktai. How's it mobile da Yangasi? Ahanba number one da Sanagadibe Kusana Sina, long term investment yu Aitaragadi, Kenan Sai Kernainaraga, Masida investor womatam da, Fonda dum Taubada, Kasu Akaibeleroi. Number two. Intraday sanare haina lawrase intraday sanaba matamda scalping mu sanaraba scalping sanar taragadi mobile amakatana trade sanaba changba kak nungai aroi masidadi mobile ani suraga amana chart yengba amana buy send tawba nungai ani mobile amtam sanaba matamda buy send su sida tawba kenan cha su sida yengba taragadi karamba matamda thokadino karamba kenan saikharge haibasi akoina khangba ngamoi ahum subada Nungaina, mobile sanage haitaragadi, mobile anidi adum daka laini, mobile amana sa yengba amana sangba haibasina, trade logo matam dasu, nungaiba hengani, mobile amatangda sanabagi mahutta. Next, laptop. Number one, the lady say, laptop se fazana, season aba hairabra, buy center matamda kuloirabra haibasima, lakani, aduga, stock filasida, mapung fana sangsanga haitaragadi, laptop yog the yaroi. Display se yami ba makai nungai bung helakani war market ki fibam si kamain tawri aina sanga da stock sing sina karam no haba si khando thama matungda display myam dugi manungda phajaba stock am yorakani hariba stock adu da adum thom ba yare sumaina laptop ta amadi skin myam tawraga sanaba sinadi test sanaba matamda nungai ba hengadini laptop amadi mobile ani gi Khetnaba amuk laksage mobile te lau taragadi aina yengadi ba stock se mamai amakatani mamai amasida som yeng lere aina pamba tanja adu tholaktre store amamu khalle store amada yengingai matamda ngasai yengkhibadu da tanja adu piramiba tanja adu hendokramnina changhoudre masisima tanja mangle laptop tamu yengse changada stock singdo khando thamani kapthoga display singduda aduga aina pamba tanja adu tholabra Hariba store amada thokta taragasu amada tholani hariba store adu da adum thomani for fitte adum nomagi khara lawba yagani Anigi Khetnaba lairaba matungda khwaitagi nungaiba khusana masu lairiba laptop tana kenan sa yengba mobile dana buy send tawba mipum khudimak mobile number di ayamba loi hai laptop ta buy send tawba matamdadi tapi haitaba mioi singdadi henamuk lui mobile sidi yamna lai Anigi Khetnaba mayam punna khaminare stock market ke maramda khangdaba laiba taragasu any comment section da comment tawbiramu ngasigidi video si matang saida loisanjage